ꯃꯌꯥꯝꯕꯨ ꯔꯃꯨꯛꯗꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯠꯌꯥꯒ꯭ꯔꯝ꯫ ꯂꯧꯕꯤꯔꯁꯤ ꯁꯠꯌꯥꯒ꯭ꯔꯝ꯫ ꯁꯠꯌꯥꯒ꯭ꯔꯝ ꯖꯕꯂꯥꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯍꯥꯛ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯎꯈꯣꯡ ꯑꯃꯗ ꯐꯝꯗꯨꯅ ꯒꯨꯔꯨ ꯑꯃꯅ ꯁꯤꯛꯁ꯭ꯌꯥꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩꯍꯥꯛ ꯕ꯭ꯔꯍꯃꯆꯥꯔ꯭ꯌ ꯆꯠꯇꯨꯅ ꯒꯨꯔꯨꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯆꯔꯨꯒꯦ꯫ ꯏꯃꯥꯒꯤ ꯌꯥꯊꯪ ꯄꯤꯕꯤꯔꯣ꯫" ꯃꯍꯥꯛꯅ ꯍꯥꯏꯖꯔꯤꯕꯗꯨ ꯃꯃꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯦ꯫ ꯃꯃꯥꯅ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯃꯆꯥꯅꯨꯄꯥꯕꯨ ꯒꯨꯔꯨꯒꯤ ꯃꯌꯨꯝꯗ ꯊꯥꯈ꯭ꯔꯦ꯫ ꯁꯠꯌꯥꯒ꯭ꯔꯝ ꯒꯧꯇꯝ ꯁꯥꯒꯩꯒꯤ ꯍꯔꯤꯗ꯭ꯔꯨꯃꯠ ꯀꯧꯕ ꯒꯨꯔꯨ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯅ ꯒꯨꯔꯨ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯕꯨꯛꯅꯤꯡꯒꯤ ꯋꯥ ꯑꯗꯨ ꯍꯥꯏꯖꯔꯦ꯫ ꯅꯣꯂꯨꯛꯅ ꯁꯠꯌꯥꯒ꯭ꯔꯝꯅ ꯍꯥꯏꯔꯛꯏ, "ꯒꯨꯔꯨꯗꯦꯕ, ꯑꯣꯖꯥ ꯏꯕꯨꯡꯉꯣꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅ ꯑꯣꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯖꯅꯤꯡꯏ꯫ ꯑꯣꯖꯥ ꯏꯕꯨꯡꯉꯣꯅ ꯌꯥꯊꯪ ꯄꯤꯕꯤꯌꯨ꯫" ꯈꯣꯟꯖꯦꯜ ꯇꯞꯅ ꯒꯨꯔꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯌꯨ, ꯑꯗꯨꯒ ꯒꯣꯇ꯭ꯔꯅ ꯀꯔꯤꯅꯣ?" ꯁꯠꯌꯥꯒ꯭ꯔꯝꯗꯤ ꯃꯄꯥꯒꯤ ꯃꯃꯤꯡꯁꯨ ꯈꯪꯗꯦ, ꯀꯔꯝꯕ ꯒꯣꯇ꯭ꯔꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯃꯤꯡ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯃꯃꯤꯡ ꯇꯥꯛꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯃꯥꯅ ꯇꯥꯛꯄꯤꯗꯕ ꯃꯔꯝꯅ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯒꯤ ꯃꯃꯤꯡꯗꯤ ꯈꯪꯖꯗ꯭ꯔꯦ, ꯑꯗꯨꯒ ꯒꯣꯇ꯭ꯔꯁꯨ ꯇꯥꯛꯄꯤꯗꯦ꯫" ꯃꯇꯝ ꯑꯗꯨꯗ ꯒꯨꯔꯨꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯈꯪꯗꯅꯗꯤ ꯑꯩ ꯅꯍꯥꯛꯄꯨ ꯇꯝꯕꯤꯕ ꯉꯝꯂꯣꯏ꯫ ꯅꯪꯕꯨ ꯄꯣꯛꯄ ꯅꯃꯥꯒꯤ ꯃꯐꯝꯗꯒꯤ ꯃꯗꯨ ꯃꯨꯟꯅ ꯈꯪꯂꯒ ꯂꯥꯛꯑꯣ꯫" ꯁꯠꯌꯥꯒ꯭ꯔꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ, "ꯏꯃꯥ, ꯑꯩꯍꯥꯛꯄꯨ ꯄꯣꯛꯄ ꯏꯄꯥ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩ ꯀꯔꯝꯕ ꯒꯣꯇ꯭ꯔꯗ ꯄꯣꯛꯄꯅꯣ ꯁꯦꯡꯅ ꯇꯥꯛꯄꯤꯌꯨ꯫" ꯄꯨꯛꯆꯦꯟ ꯁꯦꯡꯂꯕꯤ ꯖꯕꯂꯥꯅ ꯃꯆꯥꯒꯤ ꯃꯈꯨꯠꯇ ꯃꯈꯨꯠꯅ ꯁꯤꯠ ꯁꯤꯠ ꯅꯥꯟꯕꯤꯔꯗꯨꯅ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯕ ꯂꯩꯇꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯕ꯭ꯔꯥꯍꯃꯟ, ꯈꯦꯇ꯭ꯔꯤ, ꯕꯩꯁ꯭ꯌ, ꯁꯨꯗ꯭ꯔ ꯈꯥꯏꯗꯅ ꯅꯨꯄꯥ ꯀꯌꯥꯒꯤ ꯁꯦꯕꯥ ꯇꯧꯖꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯅꯪꯕꯨ ꯏꯃꯥꯅ ꯐꯪꯖꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯄꯥ ꯀꯅꯥꯅꯣ, ꯑꯗꯨꯒ ꯒꯣꯇ꯭ꯔꯅ ꯀꯔꯤꯅꯣ ꯏꯃꯥ ꯈꯪꯗꯦ꯫" ꯁꯠꯌꯥꯒ꯭ꯔꯝ ꯒꯨꯔꯨꯒꯤ ꯑꯥꯁ꯭ꯔꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛ ꯑꯗꯣ ꯒꯨꯔꯨꯒꯤ ꯃꯐꯝꯗ ꯇꯝꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯤꯁ꯭ꯌꯁꯤꯡ ꯑꯗꯨꯅ ꯁꯠꯌꯥꯒ꯭ꯔꯝꯕꯨ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩ ꯊꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯒꯤ ꯇꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯔꯤꯗ꯭ꯔꯨꯃꯠꯅ ꯃꯈꯣꯏꯕꯨ ꯈꯥꯝꯖꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯕ꯭ꯔꯥꯍꯃꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯑꯁꯨꯝꯅ ꯆꯨꯝꯅ ꯆꯤꯡꯅꯕ ꯂꯩꯇꯅ ꯑꯁꯤꯒꯨꯝꯕ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯑꯁꯦꯡꯕ ꯕ꯭ꯔꯥꯍꯃꯟꯅꯤ꯫ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯃꯤꯡ ꯖꯕꯂꯥ, ꯅꯍꯥꯛꯀꯤ ꯒꯣꯛꯅ ꯖꯕꯥꯜ ꯑꯣꯏꯔꯕꯅꯤ꯫ ꯅꯍꯥꯛ ꯉꯁꯤꯗꯒꯤ ꯁꯠꯌꯥꯒ꯭ꯔꯝ ꯖꯕꯥꯜ ꯍꯥꯏꯅ ꯈꯪꯅꯔꯒꯅꯤ꯫" ꯑꯁꯤ ꯍꯥꯏꯔꯒ ꯒꯨꯔꯨꯅ ꯃꯍꯥꯛꯄꯨ ꯑꯥꯁꯤꯔꯕꯥꯗ ꯇꯧꯕꯤꯔꯦ ꯑꯃꯁꯨꯡ ꯎꯄꯅ꯭ꯌꯥ ꯄꯤꯗꯨꯅ ꯃꯥꯕꯨ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯍꯜꯂꯒꯅꯤ ꯇꯥꯛꯄꯤꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯠꯌꯥꯒ꯭ꯔꯝꯗ ꯍꯥꯏꯔꯛꯏ, "ꯅꯨꯄꯥꯃꯆꯥ, ꯅꯪꯅ ꯑꯆꯨꯝꯕ ꯉꯥꯛꯄꯒꯤꯗꯃꯛ ꯑꯩ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯅꯪ ꯌꯩꯒ꯭ꯌꯒꯤ ꯁꯤꯡ ꯂꯧꯔꯨ, ꯑꯩ ꯅꯪꯉꯣꯟꯗ ꯎꯄꯅ꯭ꯌꯥ ꯄꯤꯔꯒꯦ꯫" ꯁꯠꯌꯥꯒ꯭ꯔꯝ ꯒꯨꯔꯨꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯁꯨꯛꯄ ꯎꯃꯪꯗ ꯌꯩꯒ꯭ꯌꯒꯤ ꯁꯤꯡ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯒꯨꯔꯨꯒꯤ ꯃꯌꯨꯝꯗ ꯁꯤꯡ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯁꯤꯡ ꯑꯗꯨꯅ ꯌꯩꯒ꯭ꯌ ꯇꯧꯗꯨꯅ ꯒꯨꯔꯨꯅ ꯃꯥꯒꯤ ꯃꯉꯁꯝꯗ ꯎꯔꯤꯛ ꯁꯤꯕꯤꯔꯦ꯫ ꯁꯠꯌꯥꯒ꯭ꯔꯝ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯔꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯒꯨꯔꯨꯅ ꯁꯠꯌꯥꯒ꯭ꯔꯝꯗ ꯁꯥꯊꯤꯅ ꯃꯌꯥꯡ ꯀꯪꯂꯕ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕ ꯁꯟ 100ꯈꯛ ꯑꯃꯠꯇ ꯑꯣꯏꯅ ꯃꯁꯛ ꯇꯥꯛꯂꯒ ꯍꯥꯏꯔꯛꯏ, "ꯁꯟꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ, ꯅꯪꯅ ꯃꯈꯣꯏꯁꯤ ꯁꯦꯜꯂꯨꯒꯗꯕꯅꯤ꯫" ꯒꯨꯔꯨꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯁꯠꯌꯥꯒ꯭ꯔꯝꯅ ꯁꯟ 100 ꯑꯗꯣ ꯍꯣꯏꯗꯨꯅ ꯎꯃꯪꯒꯤ ꯂꯝꯕꯤꯗ ꯄꯨꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯈꯜꯂꯛꯏ, "ꯁꯟ 100 ꯑꯁꯤꯅ 1000 ꯐꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯒꯨꯔꯨꯒꯤ ꯌꯨꯝꯗ ꯍꯜꯂꯣꯏ꯫" ꯁꯠꯌꯥꯒ꯭ꯔꯝ ꯕꯣꯟꯗ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯁꯟꯁꯤꯡꯗꯨ ꯁꯦꯟꯗꯨꯅ ꯎꯃꯪ ꯋꯥꯃꯪꯗ ꯂꯦꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯁꯟꯁꯤꯡꯒꯤ ꯃꯁꯤꯡ 1000 ꯐꯥꯔꯛꯂꯦ꯫ ꯁꯠꯌꯥꯒ꯭ꯔꯝꯒꯤ ꯅꯣꯂꯨꯛꯄ ꯑꯃꯁꯨꯡ ꯑꯆꯦꯠꯄ ꯂꯥꯏꯅꯤꯡꯗ ꯄꯦꯜꯂꯗꯨꯅ ꯅꯨꯡꯁꯤꯠ ꯀꯧꯕ ꯂꯥꯏꯅ ꯃꯥꯕꯨ ꯆꯥꯟꯕꯤꯔꯒꯦ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯁꯟ ꯂꯥꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯁꯠꯌꯥꯒ꯭ꯔꯝꯒꯤ ꯃꯃꯥꯡꯗ ꯆꯦꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ,
ꯁꯠꯌꯥꯒ꯭ꯔꯝ ꯃꯁꯤꯡ ꯊꯤꯗꯨꯅ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯁꯤꯡ 1,000 ꯐꯥꯔꯕꯅꯤ ꯑꯩꯈꯣꯏꯕꯨ ꯒꯨꯔꯨꯒꯤ ꯌꯨꯝꯗ ꯍꯟꯗꯨꯅ ꯄꯨꯔꯣ ꯁꯠꯌꯥꯒ꯭ꯔꯝꯅ ꯃꯁꯤꯡ ꯊꯤꯗꯨꯅ ꯌꯦꯡꯕꯗ ꯁꯟ 1,000 ꯍꯦꯜꯂꯝꯂꯦ ꯃꯇꯝ ꯑꯁꯤꯗ ꯁꯟ ꯂꯥꯕꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯅꯨꯡꯁꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯠꯌꯥꯒ꯭ꯔꯝ ꯅꯪꯉꯣꯟꯗ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟꯒꯤ ꯃꯔꯝꯗ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯅꯤꯡꯏ ꯑꯁꯤ ꯇꯥꯕꯗ ꯑꯆꯝꯕ ꯁꯟ ꯂꯥꯕ ꯅꯠꯇꯦ ꯈꯜꯂꯗꯨꯅ ꯁꯠꯌꯥꯒ꯭ꯔꯝꯁꯨ ꯅꯣꯜꯂꯨꯛꯅ ꯍꯥꯏꯔꯛꯏ ꯊꯧꯖꯥꯟꯕꯤꯗꯨꯅ ꯇꯥꯛꯄꯤꯌꯨ ꯄ꯭ꯔꯚꯨ ꯃꯇꯝ ꯑꯁꯤꯗ ꯁꯟ ꯂꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞ ꯃꯈꯥ ꯑꯃꯁꯨꯡ ꯑꯋꯥꯡ ꯃꯥꯏꯀꯩ ꯃꯔꯤ ꯑꯁꯤꯕꯨ ꯕ꯭ꯔꯍ꯭ꯃꯒꯤ ꯁꯔꯨꯛ ꯃꯔꯤꯅꯤ ꯍꯥꯏꯅ ꯈꯪꯒꯗꯕꯅꯤ ꯑꯁꯨꯝꯅ ꯕ꯭ꯔꯍ꯭ꯃꯕꯨ ꯅꯤꯡꯖꯔꯕꯗꯤ ꯗꯦꯕꯥꯂꯣꯛ ꯖꯣꯏ ꯇꯧꯕ ꯉꯝꯒꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯩꯅꯁꯨ ꯅꯪꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯒꯅꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯁꯠꯌꯥꯒ꯭ꯔꯝ ꯁꯟꯁꯤꯡꯗꯨ ꯍꯣꯏꯗꯨꯅ ꯒꯨꯔꯨꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯁꯟꯙ꯭ꯌꯥ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯒꯨꯔꯨꯒꯤ ꯁꯪꯒꯣꯟꯗ ꯁꯟꯁꯤꯡꯗꯨ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯩꯒꯒꯤ ꯁꯤꯡ ꯊꯥꯒꯠꯂꯒ ꯃꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯩ ꯀꯧꯕ ꯂꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯁꯠꯌꯥꯒ꯭ꯔꯝ ꯑꯩ ꯅꯪꯉꯣꯟꯗ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯔꯝꯗ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯒꯦ ꯃꯥꯂꯦꯝ ꯁꯨꯟꯇꯔꯪ ꯑꯇꯤꯌꯥ ꯑꯃꯁꯨꯡ ꯁꯃꯨꯗ꯭ꯔ ꯃꯈꯣꯏ ꯑꯁꯤ ꯕ꯭ꯔꯍ꯭ꯃꯒꯤ ꯁꯔꯨꯛ ꯃꯔꯤꯅꯤ ꯕ꯭ꯔꯍ꯭ꯃꯕꯨ ꯑꯁꯨꯝꯅ ꯅꯤꯡꯖꯔꯕꯗꯤ ꯃꯤꯔꯝꯂꯦꯟꯗ ꯖꯣꯏ ꯑꯣꯏꯒꯅꯤ ꯍꯤꯔꯝ ꯑꯁꯤꯗ ꯉꯥꯅꯨꯅ ꯅꯪꯉꯣꯟꯗ ꯄꯥꯎꯇꯥꯛ ꯈꯔꯁꯨ ꯄꯤꯔꯒꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯠꯌꯥꯒ꯭ꯔꯝꯅ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯁꯦꯟꯕ ꯆꯠꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛꯅ ꯁꯟꯁꯤꯡꯗꯨ ꯒꯨꯔꯨꯒꯤ ꯃꯌꯨꯝꯗ ꯍꯣꯏꯒꯠꯂꯛꯂꯦ ꯁꯟꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯄꯨꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯅ ꯖꯩꯒꯒꯤ ꯁꯤꯡ ꯃꯩ ꯊꯥꯒꯠꯂꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯀꯧꯕ ꯂꯥꯏꯅ ꯉꯥꯅꯨꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯠꯌꯥꯒ꯭ꯔꯝ ꯑꯩ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯔꯝꯗ ꯑꯊꯨꯞꯄ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯒꯦ ꯃꯨꯟꯅ ꯇꯥꯎ ꯃꯩ ꯅꯨꯃꯤꯠ ꯊꯥ ꯑꯃꯁꯨꯡ ꯅꯣꯡꯊꯥꯡ ꯃꯔꯤ ꯑꯁꯤ ꯕ꯭ꯔꯍ꯭ꯃꯒꯤ ꯁꯔꯨꯛ ꯃꯔꯤꯅꯤ ꯈꯪꯒꯗꯕꯅꯤ ꯑꯁꯨꯝꯅ ꯕ꯭ꯔꯍ꯭ꯃꯕꯨ ꯅꯤꯡꯖꯕ ꯃꯈꯣꯏ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯒꯤ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯅꯨꯃꯤꯠꯀꯤ ꯂꯩꯕꯥꯛ ꯖꯣꯏ ꯇꯧꯕ ꯉꯝꯃꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯗꯥꯒꯟꯅꯁꯨ ꯅꯪꯉꯣꯟꯗ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯔꯛꯈꯤꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯅꯨ ꯑꯗꯨ ꯄꯥꯏꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯟꯁꯦꯜꯂꯨꯕ ꯍꯜꯂꯛꯄꯒ ꯁꯠꯌꯥꯒ꯭ꯔꯝꯅ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯖꯩꯒꯒꯤ ꯃꯩ ꯍꯧꯒꯠꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯗꯥꯒꯟ ꯀꯧꯕ ꯏꯁꯤꯡꯗ ꯂꯩꯕ ꯎꯆꯦꯛ ꯑꯃ ꯄꯥꯏꯔꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯠꯌꯥꯒ꯭ꯔꯝ ꯕ꯭ꯔꯥꯍ꯭ꯃꯟꯒꯤ ꯃꯔꯝꯗ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯒꯦ ꯇꯥꯎ ꯊꯋꯥꯏ ꯃꯤꯠ ꯅꯥꯀꯣꯡ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯃꯔꯤ ꯑꯁꯤ ꯕ꯭ꯔꯍ꯭ꯃꯒꯤ ꯁꯔꯨꯛ ꯃꯔꯤꯅꯤ ꯑꯁꯨꯝꯅ ꯅꯤꯡꯖꯕ ꯃꯍꯥꯛ ꯑꯗꯨ ꯂꯥꯏꯔꯝꯂꯦꯟꯗ ꯖꯣꯏ ꯑꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯗꯥꯒꯨꯟꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯏꯁꯤꯡ ꯂꯥꯏꯔꯦꯝꯕ ꯄꯥꯏꯈ꯭ꯔꯦ ꯁꯠꯌꯥꯒ꯭ꯔꯝ ꯑꯁꯨꯝꯅ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯐꯪꯖꯔꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯅꯤꯡꯊꯤꯔꯕ ꯃꯉꯥꯜ ꯐꯪꯂꯛꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯁꯦꯜꯂꯨꯔꯒ ꯁꯠꯌꯥꯒ꯭ꯔꯝ ꯒꯨꯔꯨꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯕꯨ ꯎꯕꯃꯛꯇꯗ ꯍꯔꯤꯗ꯭ꯔꯨꯃꯠ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯁꯠꯌꯥꯒ꯭ꯔꯝꯗ ꯍꯥꯏꯔꯛꯏ ꯁꯠꯌꯥꯒ꯭ꯔꯝ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯕ꯭ꯔꯍ꯭ꯃ ꯇꯦꯖ ꯐꯥꯎꯔꯦ ꯀꯔꯝꯕ ꯃꯤꯁꯛꯅ ꯅꯪꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯒꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯇꯝ ꯑꯗꯨꯗ ꯁꯠꯌꯥꯒ꯭ꯔꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯄ꯭ꯔꯚꯨ ꯑꯩ ꯒꯨꯔꯨ ꯊꯥꯗꯣꯛꯆꯗꯦ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯗꯒꯤꯁꯨ ꯑꯩ ꯄꯥꯎꯇꯥꯛ ꯐꯪꯖꯗꯦ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯈꯤꯕ ꯃꯈꯣꯏ ꯑꯗꯣ ꯀꯅꯥꯁꯨ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ ꯒꯨꯔꯨꯗꯦꯕꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯑꯁꯦꯡꯕ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯟ ꯐꯪꯖꯅꯤꯡꯏ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ ꯑꯁꯤ ꯇꯥꯕꯗ ꯍꯔꯤꯗ꯭ꯔꯨꯃꯨꯠꯅ ꯄꯦꯜꯂꯗꯨꯅ ꯁꯠꯌꯥꯒ꯭ꯔꯝꯗ ꯕ꯭ꯔꯍ꯭ꯃꯒꯤ ꯃꯔꯝꯗ ꯄꯥꯎꯇꯥꯛ ꯄꯤꯔꯛꯂꯦ ꯁꯠꯌꯥꯒ꯭ꯔꯝꯅ ꯍꯟꯅ ꯍꯟꯅ ꯐꯪꯖꯈ꯭ꯔꯕ ꯒ꯭ꯌꯥꯟ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯒꯨꯔꯨꯒꯤ ꯃꯐꯝꯗꯒꯤ ꯐꯪꯖꯔꯦ ꯁꯠꯌꯥꯒ꯭ꯔꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯣꯏꯕ ꯕ꯭ꯔꯍ꯭ꯃ ꯒ꯭ꯌꯥꯅꯤ ꯑꯃ ꯑꯣꯏꯈꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ